हिंसा क्राइम की थोड़ा वाथो क्या से करानासु पाम नते अदुबु मालेमी तोंगान तोंगान मफमसिंगदा नोंगमा कांगदना हिंसा यावबा क्राइम की थोड़ा वाथो क्या थोक्तुना लागली इंडिया की अवांग नोंगपुरलमदा लैरिबा स्टेटसिंगी मनुंगदा फुरुप 30 तौतगे हेना तारिबा दुगुमलबा अखोइगी इरमदम मणिपुरदसु नोंगमा कांगदना मिसी मिना अमदि क्राइम की एबा हिंसा यावबा थोदो क्या तना थोकली इंग्लिशिंग अनी तरा तरुक सही तोान तोान हिंसा याव पामद थोदो क्या थोखी समन पल्लबद उखुल CM अखोई मणिपुर की चीफ मिनिस्टर ओक्रम इबोबीना मफम गवर्नमेंट की बिल्डिंग संगाब चटपद एम्बुश तौरखीब लोकचाव बुंयांग तोान तोान मफम थोखीब एम्बुश अखोई पुलिस पर्सनल तोान तोान मिलिटरी फोर्स क्या लेखीब क्या लोनना मणिपुर रेप तौब तोान तोान पामदब हिंसा थोदो क्या थोकीदब नते मैम खुरमजरी येंबीबसे इम्पैक्ट न्यूज़ की रिपोर्टर आई खिटमीम प्रेमचाना मैम तराम ओक्चरी इंग्लिश तरा तरुक थोखीब हिंसा याव तोान तोान पामदब थोदो क्या क्राइम की रिपोर्ट खरदंग मैम पारमजरी इंग्लिश तरा तरुक सही इहान हानब हिंसा की थोदों जनवरी की तांग युथंगनबद मियोय अमबु हाटली हाइबगी वहौदा हाबुम मरक चिंथाम लेकायद थोंगाम इबोमचा की मयूम लेकाय मियाम थुगाइखी महाकी मरन मथुम गाड़ी यावना तोान तोान पोलम क्या मई थाकी थौदोक अदु जनवरी की तांग अमगी नुंथिल पुंग अहुम ताब दुवाइदा सिंजमई पुलिस स्टेशन की मनुंग चनन लैबा हाबुम मरक चिंथाम लेकायद थोखीबनी थौदोक थोफमदगी फंग पाउगी मतुंगिना हौखीब चही इंग्लिश तरा मंगागी डिसेंबर की 15 हाबुम मरक चिंथाम लेकायद लैबा थोंगाम इबोमचाना महाका युम थंगना लैबा मसा मथंता तुसिनजबदगी चावबु मयुमना थांजिनदुना थमलमखी हाइबा पाउ मियामना खंगरखी लोइनना डिसेंबर 23 माइबम चावबा हौगत कांगहतपा ngamnabadagi लेकाय मियामना रिम्स पुखलतुना लेकनखी अदुबु चावबुगी हक्चांगदा तारमलिबा दाखफमसिंग अदु येंगलुरबा मतुंगदा मसा मथंता तुसिनजब ओइरमलोय हाइबगी चिंगनबा फावखी लोइनना डिसेंबर की तांग 38 दा थोदोक असि मतंगदा लेकाय असिगी मियोइसिंगना सिंगमई पुलिस स्टेशन चतुना FIR अमा रजिस्टर तौखीबगा लोइनना नुमित असिगी नुंथिलदा सिंगमई पुलिस स्टेशन की टीम अमा लागतुना थोंगाम इबोमचाबु फाखी माइबम चावबा हारिबा मियोय असि डिसेबल ओइबा मियोयनी महाकिनी हाइबदा कना अमत लैत्रे अमसुंग थोंगाम इबोमचागी युमगी हेक मखा थंगबदा मथंता लैबनी इबोमचाना चावबगी ननथुम मिहौबदगी थोंग असि तथगिबनी हाइना लेकाय मियामना नरकपगा लोनेना चावबा लेखिजे हाइबा पाउ फंगबदगी जनवरी अमगी नुंथिल पुंग अहुम लोम ताबा दुवाइदा लेकाय मियामना थोंगाम चावबगी युमदा थुमजिनदुना अकाय अतोय क्या थोन खिबगा लोनेना युम अदुदा लैरंबा गाड़ी यावना तोंगान तोंगान पोटलम कया मई थादुना मंगानखी बोम लंजनबा बोम थमजनदुना अकी खंग पोखनबा अमदि मिरकता बोम थमजनबा बोम पोखाय हंदुना असोकपन नंगनबा हाइबसि मणिपुरदि यामना तोयन थोकपा थोदो वाथोसिंगी मनुंगदा अमनि चही ऐसी की वेना हाइबदी इंग्लिश तरा तरुकी इहान हानबा बोम पोखाइबे थोदोक जनवरी की तांग 9 खोंगमन जोन 2 दा हानगी रिम्स की गायनकोलॉजी डिपार्टमेंट की HOD ओइरंबा डॉक्टर चनम मंगलेमगी युमदा सखंगदबसिंगना बोम अमा लंगसंदुना पोखाइहनखी बोम पोखाइबगी थोदोक अदुदा युमदा लैबा जनरेटर अमा वाटर पंप अमा अमदि युमगी सरुक खरदा अमांग अता थोकनखी बोम पोखाइबा मतुंगदा युमगी गेटता लास्ट वार्निंग लूप की मायोक्त लैदुना मखा ताना सिंगरबदी लूप न पीबा चराक मसाना याना लौजगदबनी KCP मिलिटरी जॉइंट कमिटी हाइना इबा चे अमसु थनमकी
Manipur tongan tongan ba laholup kaya ama leiri hariba laholup singadugi marakta government ga suspension of operation su sign tongaduna santi kilometer lakna makan honari adubu hariba santi kilometer lakaduriba sugumlaba su de lainariba laholup singa sigi maraktagi kharanadi micham daki hanba akitugi makya thogalli January tang kun hariba numit asida KNFN gi mioi sing haina chingnaba kharana nongmai kapsilakpadagi itham khulli khunja kya lanchenaki loina khunja sing adu Assam Rifles samadi BSF na ngak tuna leiki thodok aduda mi painaraba khunja singbu Assam Rifles samadi BSF na ngak singna leiki loina athuba matamda state government na pungning changbiduna khul aduda state force permanent security post ama hangbiu haina itham khulgi miyamna appeal tawraki ningsingbu yaba mana January 13 uniform setpa kulai matik chana paiba KNF ki kedar mari khul aduda lengoi pekpa lakpa gari driver singa ningai sangnana ba thoki amadi itham khul gi mioi singna khamdokpada nongmai round kya kap khibaga lonena group asi kedar ama miyamna fadana police sinaki February ki tang mari hariba numit asida Nation IM ni hana chingnaba kulai matik chana paiba mioi kharana Tenupa police station gi manung chana leiba Molnom village tagi Lunkhogen haukip ko mioi ama nongmana kapsul lambadagi Imphal gi Ras Medicity da lekat nakhi Soklaba nupa adudi Tenupa police station gi manung chana leiba Molnom village tagi Lunkhogen haukip chahi kungamanga apokpa pakhomang haukip ni Thodok adu February madigi numidang pung 8 lom taba duwaida Palel-dagi kilometer 3 rom chatlaga leiba Molnom village ta thokibani Thodok adugi matangda Lunkhogen ki mayamba amang haukip na phongdorakpada numidang pung 3 lom taba aduwaida khulgi nahasingna football sanaba loreba matungda turelda irujaba chatki Maduda khulai matik chana paiba Nation IM ni haina chingnaba mioi kharana makhoibu kaushinduna phuba horki Madudagi khulgi nahasing aduna tanja yenglaga chinthoroktuna kappa amadi laubui makhol tabadagi Lunkhogen haukipna luchingduna mioi kharasu thokleba thodok adugi maikairomda chensinkhi loinana sakhangdaba mioi aduna automatic amadi single nongmai round kya kapthorakpadagi Lunkhogen gi oi thangba lengjum oigi mit amadi yetki khujengda nongmai maru amamam panduna sokhi tongan ba Hingsa gi uba thorok wathok singi manungda English singa nga tratruk asida nupida thaba crime sing maru oina ijet mangan ba amadi nupi bi kya bo tathida oina tawba amadi mapunsi lo hen kiba kya amusu yauki hariba thorok singa sigi manung sana February tang tranga hariba numit asida Chandel district manung kana leiba Chinkhul village ta nupi ema mapuroi bana thanga tindona hatki Laikhidraba nupi adugi maming Lalnom him Elias Bemnu Tungdim Chahi Kuntragani Toy Aduga Mapuroi Baduna Ganrung Elias Koko Chinkhul village Sandel district tagini Numidang pung mapan makhairom tawa matamda makhogi mayum moktada thokibani Thangna thilmadagi Bemnu gi puk amadi thabak ta ka hena sokhi amadi loinana laikan nabang amdana laikhidabani Thodok adu hek thokpaga Chandel police na laktuna Koko bu phaki aduga laikai miyamna yum adu sidoki Hengsagi oiba thodok singi manungda khwaidagi thamoi songai oiba thodok amana haukiba February tang 13 da masagi sahi taruklom tangari bi nupi masa amabu nupi oibigi ijat mahan biram laga langthoktuna thamlambadagi rimsa lakan aduna laiki loina hari bi nupi masa si February tang 19 da rims hospital da laikide thodok asida January ba mioi adu police na phar khraba tungda juvenile home thajan ki hariba thodok asi February gi 13 gi numidangda Senapati district ki Chinni Kol khul da thokhi bani thodok asi gi matangda press club ta pawmising unabada rongmai lufam gi president Banti Golmai na phongdorakpada thodok asi da January ba mioi adu sasinaba certificate sinaduna juvenile ni hajin bani maram aduna mailena basingna ticket piduna minung silai taba tamthibali chalamba mioi asibu matik chaba charak pibi haina phongdoki loinana ikai khumna manghallab matungda tamthina ola hondok pinamba nupi masa adu February gi tang 19 da
ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯦ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ JC ꯑꯃ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯖꯨꯕꯤꯅꯥꯏꯜꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁꯅ ꯖꯨꯕꯤꯅꯥꯏꯜ ꯍꯣꯝꯗ ꯊꯥꯖꯤꯟꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ JSCꯒꯤ ꯀꯟꯚꯦꯅꯔꯅꯁꯨ ꯐꯣꯡꯗꯣꯛꯈꯤ JSCꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯗ ꯄꯤꯁꯤꯟꯅꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯛꯈꯤ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯎꯔꯤꯄꯣꯛ ꯀꯦꯟꯇꯤꯟ ꯃꯆꯤꯟꯗ ꯊꯤꯡꯈꯤ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ JSCꯒꯤ ꯃꯤꯍꯨꯠ 5 ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯅꯕ CMꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯑꯌꯥꯕ ꯄꯤꯈꯤ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 18 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯦꯁꯇꯨꯔꯦꯟꯠꯗ ꯐꯝꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯒꯤ ꯃꯄꯨꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯃꯛ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯩꯀꯠꯅꯈꯤ ꯂꯣꯏꯅꯅ ꯔꯦꯁꯇꯨꯔꯦꯟꯠ ꯃꯄꯨ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗꯦ ꯊꯧꯗꯣꯛ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯈꯨꯔꯥꯏ ꯑꯉꯣꯝ ꯂꯩꯀꯥꯏ ꯅꯥꯀꯨꯞꯄꯤ ꯐꯥꯔꯝꯗ ꯂꯩꯕ ꯅꯤꯡꯊꯤꯕꯤ ꯔꯦꯁꯇꯨꯔꯦꯟꯠꯗ ꯊꯣꯛꯈꯤꯕꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤ ꯂꯥꯏꯁ꯭ꯔꯝ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯤꯇꯥꯒꯤꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝꯅꯥꯝ ꯁꯨꯔꯣꯖꯅꯟꯗ ꯆꯍꯤ 19 ꯑꯄꯣꯛꯄ ꯌꯨꯝꯅꯥꯝ ꯃꯣꯍꯤꯟꯗ꯭ꯔꯣ ꯀꯣꯡꯄꯥꯜ ꯆꯤꯡꯉꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯖꯤꯛꯅ ꯄꯣꯔꯣꯝꯄꯥꯠ ꯇꯤꯚꯤ ꯇꯥꯋꯔ ꯃꯅꯥꯛꯇ ꯚꯔꯥꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕ ꯑꯗꯨꯗ ꯌꯨꯝꯅꯥꯝ ꯁꯨꯔꯖꯅꯟꯗꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯁꯣꯛꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤꯅ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯄꯥꯟꯈꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯃꯄꯨ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯤꯇꯥ ꯆꯍꯤ 92 ꯃꯄꯨꯔꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯄꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ 3 ꯀꯥꯞꯁꯤꯜꯂꯝꯈꯤ ꯂꯣꯏꯅꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕ ꯅꯤꯡꯊꯤꯕꯤ ꯔꯦꯁꯇꯨꯔꯦꯟꯠꯒꯤ ꯃꯄꯨ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯔꯣꯃꯤꯇꯥ ꯆꯍꯤ 39 ꯃꯥꯔꯆꯀꯤ ꯇꯥꯡ 13 ꯂꯩꯈꯤꯗꯦ ꯏꯪ 2013 ꯆꯍꯤ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯕꯣꯝ ꯁꯥꯕꯗ ꯆꯪꯕ ꯌꯥꯕ ꯃꯆꯥꯛ ꯀꯌꯥ ꯑꯃ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯐꯒꯠꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 18 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯒꯣꯛꯆꯧ ꯏꯊꯥꯏ ꯂꯥꯏ ꯃꯅꯥꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 5ꯗꯒꯤ ꯑꯍꯟꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ MA ꯔꯥꯏꯐꯜ ꯑꯃ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯗꯤꯖꯜ ꯑꯣꯇꯣꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯗꯤ 7th ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 18ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯣꯏꯔꯥꯡ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯧꯒꯥꯛꯆꯧ ꯏꯈꯥꯏ ꯂꯥꯏ ꯃꯃꯥꯡꯗ ꯆꯦꯛ ꯇꯧꯕꯗ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 5ꯅ ꯃꯦꯒꯖꯤꯟ ꯌꯥꯎꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯑꯍꯟꯕ MA ꯔꯥꯏꯐꯜ 2 ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SPꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯗ ꯗꯤꯁꯄ꯭ꯂꯦ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯧꯁꯦꯝ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯣꯏꯕ ꯅꯦꯍꯦꯃꯤꯌꯥ ꯖꯥꯖꯣ ꯆꯣꯗꯥꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯅꯥꯒꯥꯔꯥꯝꯗ ꯂꯩꯕ ꯃꯌꯨꯝꯗ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 2ꯗ ꯌꯥꯝꯅ ꯆꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯐꯤꯁꯔ ꯑꯗꯨꯗꯤ ꯎꯈ꯭ꯔꯨꯜꯒꯤ ꯀꯝꯖꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒ꯭ꯔꯤꯍꯥꯡꯗꯒꯤ ꯅꯥꯒꯥꯔꯥꯝ ꯕ꯭ꯂꯣꯛ Dꯗ ꯂꯩꯕ ꯅꯦꯍꯦꯃꯤꯌꯥ ꯖꯥꯖꯣ ꯆꯣꯗꯥꯡ ꯆꯍꯤ 59 ꯑꯄꯣꯛꯄ ꯈꯄ꯭ꯔꯥꯡ ꯆꯣꯗꯥꯡꯅꯤ ꯅꯦꯍꯦꯃꯤꯌꯥ ꯑꯁꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯧꯁꯦꯝꯒꯤ SDPO ꯑꯣꯏꯅ ꯊꯧ ꯄꯨꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯃꯐꯝꯗꯒꯤ ꯅꯥꯒꯥꯔꯥꯝꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯊꯥꯈꯥꯏ ꯆꯠꯂꯛꯄꯗꯒꯤ ꯁꯨꯇꯤ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯅꯦꯍꯦꯃꯤꯌꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯐꯪꯂꯛꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯀꯨꯏꯅ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ 2ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯂꯝꯗꯥꯏ ꯃꯇꯝꯗ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯩꯕ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯡ ꯊꯨꯒꯥꯏꯔꯒ ꯆꯪꯕꯗ ꯁꯤꯔꯒ ꯐꯤ ꯑꯃꯅ ꯀꯨꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯏꯪ 2013 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯈꯤꯕ URF ꯆꯤꯡꯈꯩꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯅꯥꯄꯦꯠꯄꯜꯂꯤꯗ ꯂꯩꯕ
टेम्पररी डिजिटल कैम्पता हौखिबा मार्च तांग अहुमदा सखंगदबा मियोय मंगा तरुक लोम लाक्तुना नोंमै राउंड कयारोम अमा कापसलमकी थौदोक अदु मार्च तांग अहुमगी नुमिदांग पुंग 13 ताबा दुवाइदा सखंगदबा खुलाय मतिक चाना पाइबा मियोय मंगा तरुक लोम लाक्लगा नोंमै राउंड कयामरुम कापसिनदुना लंदारमबनी थौदोक अदुदा मिसि मिना यावखिद्रबसु लुपा लाख अमा मखाइरोमगी मानचांग अकाय अतोय थोखी थौदोक थोफमदा AK-47 की लाइफ राउंड तरा एमटी केस निम्फू M16 की प्रोजेक्टाइल अहुम AK-47 की तरेट AK-47 की प्लास्टिक मैगजीन अमा लोनना चाइनीज हैंड ग्रेनेड अमसु ऑफिसर क्वार्टर की थोंग मनाक्तगी रिकवर तवंगमखी तुंगदा हैंड ग्रेनेड अदु मणिपुर पुलिस की बॉम्ब स्क्वाड लाक्तुना नापेट पल्ली की कांगजीबुंग लोकोलदा डिस्पोज तौखी पनबा याबदी टेम्पररी डेजिग्नेटेड कैम्प अदुदा URF सिखै nganba ग्रुप की कैडर 38 मखोय मखोयगी इमुंग मनुंग लोनेना लैरिबनी मार्च तांग 10 हारिबा नुमित असिदा चांदल डिस्ट्रिक्ट की मनुंग चना लैबा पलेल बाजार की आइमोल लबखाइदा इको बेन थोन लाको मियोय अमा गंगनबा सिंग नोंमैना कापसलमबदगी सिजो हॉस्पिटल लाइकनखी सोकलबा मियोय अदुदी LN रेंगनै सियाक आइमोल चही 35 अपोकपा LN नैचुंगबुम आइमोल चांदल डिस्ट्रिक्ट की मनुंग चना लैबा आइमोल कुंबिरै विलेज रेंगनै सियाकना पलेल बाजारदा गाड़ी मनुंगदा फमदुना पैसेंजर लाकपा ngairiङैदा मियोय खरना नोंमै राउंड मरी रोम कापसलमखिबनी हौखिबा मार्च तांग 15 दसु बोम पुखाइबगी थौदोक अमा थोखी थौदोक असि क्वाकैथल टिडिम ग्राउंड नि मखा थंगबदा लैबा कांची इंडियन गैस की मनाक्ता थोखिबनी हारिबा थौदोक अदुदा मियोय अमा सोकपदगी रिम्स चलाकनखी थौदोक अदुदा मियोय अमा सोक्तुना रिम्स हॉस्पिटल दा लाइकनखी थौदोक थोखुमदगी फंगबा पावगी मतुंगिना बोम मसेना पानबदगी सोक्तुना रिम्स चलाकनखरबा मियोय अदु क्वाकैथल थोकचोम लेकाइदगी थोकचोम रंजित चही 52 कांची इंडियन गैस सर्विस की वॉचमैन नि माकी ओइथंगबा खोंगदा बोम मसेना पानबदगी सोखिबनी इंग लिसिंग अनिगा तरागा तरुक चही सिद थोखिबा हिंसा की थरुकसिंगी मनुंगदा यामा तांगा थोको थौदोक अमदा मणिपुर पुलिस SI ओइबा मियोय अमना महाकी मखुरागी मचानुपा हाइबदी महाकी मनाउपा अमा नोंमैना कापतुना हाथखी हारिबा थौदोक असि मार्च तांग 19 थोखिबनी लोनेना मिहाली हारिबा मियोय अदुगी मयुमसु लेकाय मियामना तुगाइखी लैखिद्रबा मियोय अदुदी क्वाकैथल मोइरांग पुरेल लैकाइदगी लाइसम नाउपाक चही 13 अपोकपा गोबिन्नी नाउपाकपु नोंमैना कापतुना हाथखी हारिबा महाकी मयामबा अदुदी लैकाय अदुमक्तदगी लाइसम ब्रिजेट चही 13 अपोकपा डॉक्टर रणबीर लाइस्रमनी हारिबा मियोय असि मणिपुर पुलिस सब इंस्पेक्टर ओइना प्रोबेशन दा लैरिबा मियोयनी लैखिद्रबा नाउपाक अमसुंग महाकु हाथखी हारिबा ब्रिजेट असि मचिल मनाउनी हिंगोल अमतदा युम तोंगान तोंगाना सारगा लैमिनबनी नाउपाकी इमुंग मनुंगदगी फंगबा पावगी मतुंगिना अयुक पुंग 13 ताबा मतमदा बाजारदगी मयुमदा हलक्खी नाउपाकना युमगी थोंगाल यौरकपदा मफम अदुदा हाना ngaiduna लैरंबा ब्रिजेटना मारुति सुजुकी स्विफ्ट कार अमदा पुदुना चख्रबा मतुंगदा पुलिसदगी नाउपाक सिरि हाइना पाव पिरखिबनी पुलिसदगी फंगबा पावदा नुमित युंगबम मतुंग पुंग अमगा मिनिट 10 लोम चटपा मतमदा ब्रिजेटना नाउपाकी असिबा मसादु कारदा हापतुना कवादा लैबा सिंगजमै पुलिस स्टेशन दा पुसलखिबनी हाइरी लोइनना पुलिस स्टेशन यौरकपगा ब्रिजेटना महाकना मनाउनुपा अदु नोंमैना कापतुना हाटपनी हाइरगा सरेंडर तौखिबनी लैखिद्रबा नाउपाकी थबाक अमसुंग येक थंगबा फाइगनदा नोंमै मरु अममम पानबगी दखम लेरमखी इरांग थोक्तनबा हाइदुना पुलिस पर्सनल सिंगना मफम अदुदा ngak सेंदुना लैरबसु लेकाय मियामना हुपसिलक्तुना थौदोक अदुदा जेनरिबा ब्रिजेट की मयुमगी पोतचै कया अमांगता थोकनखी हौखिबा एप्रिल की तांग 9 मयांग इम्फाल यांगबी गार्डन मनाक्ता गाड़ी हुराली हाइबगी वाहौदा मियामना फुबदा मियोय अनि लैखिदे लोयना मियोय अनि असि लैखिदबा मतुंगदा मयांग इम्फाल दा तोंगान तोंगान बा थौदोक हाइबदी थोगनिंगदबा हिंसागी थौदोक क्या अमा थोलकपदगी मियोय 93 हेना सोकपन नंखी थौदोक असि एप्रिल तांग 3 की नुंथिल पुंग 5 रोम ताबा दुवाया थोखिबनी लैखिदबा मियोय अनि अदु लिलोंग माइरेन खुंदगी बोगी मयुम
ꯕꯣꯒꯤꯃꯌꯨꯝ ꯅꯨꯔꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯕ ꯆꯍꯤ 10 ꯑꯃꯗꯤ ꯂꯤꯂꯣꯡ ꯇꯨꯔꯦꯟ ꯑꯍꯟꯕꯤꯗꯒꯤ ꯃꯣꯍꯝꯃꯗ ꯑꯖꯣꯏ ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯑꯕꯥꯁ ꯆꯍꯤ 14ꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯇ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ 5 ꯌꯥꯎꯅ ꯃꯤꯑꯣꯏ 33 ꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯏꯔꯥꯡ ꯍꯧꯕꯁꯤꯡꯅ ꯌꯨꯝ 9 ꯃꯩ ꯊꯥꯈꯤ ꯌꯨꯝ ꯑꯃꯗꯤ ꯃꯩ ꯅꯨꯡꯇꯨꯝꯅ ꯆꯥꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯒꯥꯔꯤ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯌꯥꯡꯕꯤ ꯒꯥꯔꯗꯦꯟꯗ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯕꯟ ꯆꯠꯊꯔꯤꯉꯩ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯃꯗꯤ ꯙꯔꯃ ꯀꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯠꯄ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯜꯂꯛꯇꯁꯨ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁ ꯇꯝꯅ ꯕꯦꯔꯦꯜ ꯒꯟꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯊꯣꯔꯛꯇꯨꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃꯁꯨꯡ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯦꯝꯕꯨꯁ ꯇꯧꯕ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯠꯇꯅ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯂꯣꯏꯅꯅ ꯏꯪ 2013 ꯆꯍꯤ ꯃꯦꯒꯤ ꯇꯥꯡ 18ꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯦꯡꯁꯤ ꯈꯨꯜꯗ 18 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯁꯛꯈꯪꯅꯕꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯤꯑꯣꯏ 6 ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯆꯥꯟꯗꯦꯜꯒꯤ ꯖꯧꯄꯤꯗ ꯕꯦꯁ ꯇꯧꯕ 29 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯁꯨꯕꯦꯗꯥꯔ B.K. ꯁꯔꯃ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦश ꯍꯕꯤꯜꯗꯥꯔ ꯁꯨꯔꯖꯤꯠ ꯕꯔꯂꯥ ꯖꯔꯈꯟ राइफलमैन महेश गुरुंग उत्तराखंड राइफलमैन A.K. पांडे बिहार राइफलमैन पवन कुमार जम्मू एंड काश्मीर अमसुंग राइफलमैन भूपिंदर सिंह हिमाचल प्रदेश नि नाकल अमरोमदा थौदोक अदुदा चेनबा लालौबसिंगी मथक्ता अकनबा एक्शन लौखटनबा यूनियन होम मिनिस्टर राजनाथ सिंहना सिक्योरिटी फोर्ससिंगदा खंगनखि लैखिद्रबा 18 सुबा असम राइफल्स की पर्सनल तरुकपु स्टेट की थाकता मेगी तांग 19 इकाइखुनबा उत्की इकाइखुनबा उत्पगी थौरम अदु तुलिहल एयरपोर्ट लैबा 23 सुबा बिहार रेजिमेंट पांथोखि हौखिबा मेगी तांग 19 इम्फाल इसकी मनुंग लैबा मोरंग पुरेल मनिंग लबुक्ता थोखिबा बोम पुखाइबगी थोदोक अमदा 49 बटालियन BSF ता ट्रेनिंग तोदुना लैबा चंडीगढ़ IRB कैप्टन अमा अशोक उप्पन नंखि बोम पुखाइबगी थोदोक असि इम्फाल इसकी मनुंग चनन लैबा मोरंग पुरेल मनिंग लबुक्ता थोखिबनी थौदोक थोफमदगी फंगबा पाउदा नुंथिल पुंग 3:40 चत्प मतमदा IED अनि अदु थंगना पुखाइखिबनी हाइरि बोम पुखाइबगी मतम अदुदा ROP ड्यूटी ताखिबा 94 सुबा BSF बटालियन टीम अदुदा यावखिबा IRB चंडीगढ़ की कैप्टन अदु बोम मचेना पानबदगी सोक्तुना रिम सलाकनखि हौजिमक गवर्नमेंट का सस्पेंशन ऑफ ऑपरेशन लेनरीबा पिपाक BC की चेयरमैन अमदी महाकी ड्राइवर हौखिबा जुन तांग 19 खाबैसुदा लैबा 3 सुबा MR की डेजिग्नेटेड कैंपता सखंगनबसिंगना नोंमैना कापतुना हालमखि लैखिद्रबा चेयरमैन अदुगी ममिंगदी निंगोमबम नबचंद्र एलाइस नोंदन खोंबा चही 59 अपोकपा लैखिद्रबा इबुयाइमा थांगमैबन लौरुंग पुरेन लेकाइदगिनी महाकी ड्राइवर अदुना थांगमैबन हिजम देवान लेकाइदगी लैसांगथेम संजित चही 94 अपोकपा लैखिद्रबा लाल सिंह नि नबचंद्र लैत्रे हाइबसी महाकी नुपी इंदिरा अमदी संजित की नुपी राधाना फोन पाइमनलक्तबदगी 3 सुबा MR दा महांगना लैरिबा टाइप 2 क्वार्टर नंबर 3 दा अयुक पुंग 13 रोम ताबा मतमदा चतुना येंगलोबदा थेंगनरखिबनी हौखिबा जून की तांग 19 हारिबा नुमित असिदा मणिपुर की लालहौलोबसिंगी मनुंगदा अमा ओइरिबा NRFM हारिबा लुप असिगी बोम साबा मियोय अमा बोम साबदा चंगबा मसा क्यागा लोरेना इम्फाल वेस्ट पुलिस फागतुना पाउमिसिंगी ममांगदा पुथोखि
आइन थिंख्रब लालहौलुप NRFM की बोम साब मियोय अमा बोम साबदा चंगबा मसक सिंगल लोइना इम्फाल वेस्ट पुलिस हेडक्वार्टर दा पाउमुसिंगी ममांगदा पुथोखी मियोय अदुदगी बोम साबदा सिजिनबा जिलाटिन स्टिक कुनगतरे सॉप ऑर्डिनेटर डिटोनेटर यांखै फीट 3 सांगबा नन इलेक्ट्रिक सेफ्टी फ्यूज अनि मोबाइल फोन अनि अमदी होंडा एक्टिवा अमगा कोनना फागत खिबनी इम्फाल वेस्ट की SP अकोइजम जलजितना नोंगालमदाई पुंग अहुमलोम ताबा दुवाइदा इम्फाल वेस्ट कमांडो अमदी तरागानिथोय सुबा बिहार रेजिमेंट के अपुन खुपु अमना थीब हुंबगी थबक चथबदा NRFM की कमांडर बिनोदोन अमदी डबलोगी मखादा बोम साबनी हाइबा युरेमबम मयाई लेकाइदगी नामायकपम मंगी एलाइस याइमा अमदी महाकी मयुमदगी बोम साबदा सिजिनगदबा पोलम कया फगत पंगमखिबनी मार नेशनल आर्मी की चीफ अमदी फाउंडर ओरंबा लालथांगसांग हाइरिबा मियोय असि हौखिबा जुलाई की तांग मंगादा सखंगदबसिंगना नोंमैना कापतुना हालमखि लोइना हारिबा नुमित असिबक्तदा UKLF की सीनियर मेंबर अमसु सखंगदबसिंगना नोंमैना कापतुना हालमखि थौदोक अदु अयुक अंगनबा पुंग अमगा मिनिट 10 रोम चटपदवाइदा चुरचानपुर डिस्ट्रिक्ट लैबा मसागी युम मार बेंगदा थोखिबनी लालथांगसांग नोंगालमदाई पुंग अनि रोम ताबदा लैकटनबा ngamdana leikidabani masagi chahi yankhai mai suraba चुरचानपुर डिस्ट्रिक्ट की शैलमाट विलेज तलैबा लेखिद्रबा खाम लाइन की मचानी UKLF की सीनियर मेंबर अमा कापतुना हालंबा अदु थाजाबा याबा पाउगी मतुंग इना कुकी नेशनल ऑर्गेनाइजेशन की मखादा लैबा लुप अमना हालंबो ओरंबा याई हाइरी मणिपुर दा याम तांग थोकपा थौदोक अमदा हौखिबा जुलाई की तांग 30 दा जेल दा लैबा फादोक मसल खनाबदा फादोक अहुम लेखिदे हारिबा थौदोक असि सजिवादा लैबा सेंट्रल जेल दा थोखिबनी हारिबा थौदोक असिदा मपाल लमगी हाइबदी मपाल लेबा की मियोय अनि यावना मणिपुर की मियोय अमा पुन्ना मियोय अहुम लेखिदे थौदोक अदुदा लेखिद्रबा फादोक सिंग अदुदी चुरचानपुर की मौलुम खुलदगी थांगमिलियन जौ चही 19 अपोकपो लेखिद्रबा कफानफाव अमदी अतोपा अनि अदुना सऊदी अरेबिया की मदीनातुल मनौवरादगी यूसुफ चही 19 अपोकपा सिद्दीक अमसुंग अब्दुल सलाम चही 19 अपोकपा अब्दुल अहदनी जेल लगी फंगबा पाउदा थौदोक असि नोंगालमदाई पुंग अमर हेलकपा मतमदा जेल असि फादोकसिंग लेदिबा सेक्टर 1C की सेल नंबर 6 ता थोखिबनी सेल अदुदा लेखिद्रबा फादोक अहुम असि पुन्ना लेमिनबनी यूसुफ अमसुंग अब्दुलना थांगमिलियनबु फुबदगी लेखिदबा मतुंग सेक्टर अदुदा लेरिबा अतोपा फादोकसिंगना मखोय की थोंगसिंग थुगाइदुना थोलकलगा यूसुफ अमसुंग अब्दुलबु अमुक फुबदगी लेखिदबनी हाइरि पुना चेनबा दु लक्षिनबा होनबदा जेल की सिक्योरिटी सिंगना ब्लैंक फायर तौदुना टियर गैस सेल अमदी मोक बोमना सिंगबा कापतुना इरांग लक्षिनबा होनखि लेखिद्रबा थांगमिलियन असि IPC सेक्शन 302 की मखादा ट्रायल तौरिबनी अदुगा यूसुफ अमसुंग अब्दुलना इंग 2019 दा मोरेदा चे चांग याउदना चंगलकपदगी फॉरेनर एक्ट की मखादा फादुना जेलदा थमलखिबनी मणिपुर दा अगस्त लाकपा असि बोम पोखाइबा बोम लंगछनबा बोम थमजनबगी थोदोक कया अमा कोइन थेंगदुना लाकली इंग 2013 चही असि अगस्त तांग 5 दा बिदि पाक मनाकता बोम पोखाइबदा CRPF जवान अमा यावना पिकलिबी एंगांग नुपि मसा अमा असोगपन नंखि बोम ब्लास्ट अदुदा सोखरबा CRPF जवान अदु मोसांगैदा लैबा 109 CRPF बटालियन E कंपनी की हेड कांस्टेबल SM नायक चही 29 अपोकपा लेखिद्रबा नुका तिमल कर्नाटका दगिनी थौदोक अदुदा SM नायक की ओइथंगबा फाइगंदा सोगपन नंखि लोइनना नुपि मसा अदुना ये थंगबा ngak अमदी ओइथंगबा निंगजोंदा बोम मचेना पांदुना सोखी लोइनना थंगनाबा नुमित अगस्त 3 ता केजी 2 मखाई लुम्बा बोम अम प्लान तौरमखिबा दु राज भवनदा सिक्योरिटी ताबा 109 CRPF पर्सनल सिंगना अयुक पुंग 3 लोम ताबा दुवाइदा पेट्रोलिंग चटपदा थिंगनरखिबनी बोम लेरे हाइबदु CRPF सिंगना सिजिनरिबा स्नीफर डॉग अनीना कंफर्म तौरखिबनी अगस्त तांग 9 दा कांगपोकपीदा पुंग 10 गा मिनिट 25 रोम चटपा दुवाइदा ID अहुम पोखाइखि थौदोक अदुदा BSF की पर्सनल अनि असोगपन नंखि कांगपोकपी टाउन दगी किलोमीटर अहुम चलगा लैबा मफमदा बोम अदु पोखाइखिबनी लोइनना
ꯈꯥꯒꯦꯝꯄꯜꯂꯤ ꯍꯨꯏꯗꯣꯝ ꯂꯩꯀꯥꯏꯗ ID ꯑꯃꯁꯨ ꯄꯣꯈꯥꯏꯈꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40 ꯆꯠꯄ ꯑꯗꯨꯋꯥꯏꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯒꯦꯝꯄꯜꯂꯤ ꯍꯨꯏꯗꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯔꯤꯝꯁꯇ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯕ ꯍꯨꯏꯗꯣꯝ ꯆꯥꯎꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯕ BK ꯑꯥꯏꯔꯟ ꯑꯦꯟड ꯁ꯭ꯇꯤꯜ ꯋꯥꯔꯛꯁꯣꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯣꯈꯥꯏꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯣꯒꯁꯠ 15 ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯂꯥꯛꯄ ꯑꯁꯤ ꯕꯣꯝ ꯊꯝꯖꯟꯕ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯏꯪ 2013 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯇꯥꯡ 10 ꯍꯥꯏꯕꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯂꯤꯇꯜ ꯔꯣꯖ ꯁ꯭ꯀꯨꯜꯒꯤ ꯍꯥꯏꯖꯟꯐꯝꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈꯤ ꯂꯣꯏꯅꯅ ꯑꯣꯒꯁꯠ ꯇꯥꯡ 15 ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠꯇ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯣꯡ ꯑꯃꯗꯤ ꯇꯦꯔꯥꯗ ID ꯑꯅꯤ ꯊꯪꯅ ꯄꯣꯈꯥꯏꯈꯤ ꯕꯣꯝ ꯑꯗꯨ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯤꯂꯣꯡꯔꯣꯝꯗꯒꯤ ꯀꯥꯟꯆꯤꯄꯨꯔ ꯇꯝꯅ ꯍꯥꯏꯒꯠꯂꯛꯄ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯒꯥꯔꯤ 4 ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯈꯥꯏꯈꯤꯕꯅꯤ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯝꯇ ꯌꯥꯎꯈꯤꯗꯦ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯌꯣꯜ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯤꯉꯩ ꯆꯩꯔꯛꯇ ꯑꯣꯒꯁꯠ ꯇꯥꯡ 15 ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯊꯪꯅ ꯕꯣꯝ ꯑꯅꯤ ꯄꯣꯈꯥꯏꯈꯤ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯃꯅꯥꯛꯀꯤ ꯆꯤꯡꯉꯥꯃꯈꯣꯡ ꯑꯃꯗꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯦꯔꯥ ꯀꯩꯊꯦꯜꯗꯅꯤ ꯇꯦꯔꯥ ꯀꯩꯊꯦꯜꯒꯤ ꯅ꯭ꯌꯨ ꯀꯁꯥ ꯔꯣꯗꯀ ꯊꯪꯅꯅ ꯂꯩꯕ ꯃꯌꯥꯡꯂꯥꯡꯕꯝ ꯃꯣꯗꯨ ꯆꯍꯤ 32 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇꯅꯤ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗ꯭ꯔꯕꯁꯨ ꯃꯣꯗꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯦꯃ ꯆꯍꯤ 63ꯇꯤ ꯅꯥꯀꯣꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯏꯀꯠꯅꯈꯤ ꯑꯃꯔꯣꯝꯗ ꯁꯤꯡꯖꯃꯩꯗ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯒꯦꯠꯇꯒꯤ ꯃꯤꯇꯔ 50 ꯍꯥꯏꯒꯠꯂꯒ ꯂꯩꯕ ꯆꯤꯡꯉꯥꯈꯣꯡꯗ ꯄꯣꯈꯥꯏꯈꯤꯕꯅꯤ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔ ꯌꯥꯎꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯁ꯭ꯀ꯭ꯋꯥꯗ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯅꯤꯄꯨꯔꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯑꯦꯝꯕꯨꯁ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯇꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 23ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯅ ꯎꯈ꯭ꯔꯨꯜꯗ ꯅꯧꯅ ꯁꯥꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯤꯜꯗꯤꯡꯁꯤꯡ ꯁꯪꯒꯥꯕ ꯆꯠꯄꯗ NSNIM ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤ ꯂꯣꯏꯅꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤꯕ ꯃꯇꯨꯡꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯅ NSNIMꯒꯤ ꯀꯦꯗꯔꯁꯤꯡ ꯃꯊꯪ ꯐꯒꯠꯄ ꯍꯧꯔꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇ NSNIMꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯛꯈꯤꯕ ꯑꯦꯝꯕꯨꯁ ꯑꯗꯨ ꯃꯤꯀꯤꯊꯤꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯥꯏꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯈ꯭ꯔꯨꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯅ ꯎꯈ꯭ꯔꯨꯜꯗ ꯅꯧꯅ ꯁꯥꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯤꯜꯗꯤꯡꯁꯤꯡ ꯁꯪꯒꯥꯕ ꯆꯠꯄꯗ ꯊꯣꯛꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯇꯝꯅ ꯍꯦꯂꯤꯀꯣꯞꯇꯔ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯅꯧꯅ ꯁꯥꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨ ꯁꯪꯒꯥꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯣꯡꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯎꯈ꯭ꯔꯨꯜ ꯌꯧꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯄꯅꯆꯤꯡꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯄꯗꯒꯤ ꯍꯟꯗꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯪꯒꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯎꯈ꯭ꯔꯨꯜꯒꯤ ꯃꯐꯝ ꯀꯌꯥ ꯃꯤ ꯇꯥꯈꯤ ꯂꯝꯕꯤꯗ ꯅꯨꯡ ꯐꯩꯖꯤꯟꯗꯨꯅ ꯑꯃꯗꯤ ꯃꯩ ꯊꯥꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯎꯠꯈꯤ ꯏꯪ 2013 ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯆꯥꯛꯀꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 30 ꯑꯃꯗꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 1ꯗ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 28ꯒꯤ ꯑꯌꯨꯛꯇ ꯏꯝꯐꯥꯜ ꯃꯌꯣꯜ ꯍꯥꯏꯕꯗꯤ MG ꯑꯦꯚꯦꯅ꯭ꯌꯨꯒꯤ ꯃꯦꯖꯔ ꯈꯨꯜ ꯒꯦꯠ ꯃꯅꯥꯛꯇ ID ꯑꯃ ꯄꯣꯈꯥꯏꯈꯤ ID ꯄꯣꯈꯥꯏꯕ ꯑꯗꯨ ꯑꯌꯨꯛꯇ ꯑꯣꯏꯕꯅ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯕꯣꯝ ꯑꯗꯨ MG ꯑꯦꯚꯦꯅ꯭ꯌꯨꯒꯤ ꯒꯨꯞꯇ ꯑꯣꯇꯣ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃꯗꯤ ꯖꯦꯁꯋꯥꯜ ꯁ꯭ꯇꯣꯔꯒꯤ ꯃꯔꯛꯇ ꯂꯩꯕ ꯒꯂꯤ ꯑꯃꯗ ꯊꯝꯂꯝꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯤ ꯆꯠꯅꯗꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯃꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗ꯭ꯔꯕꯁꯨ ꯒꯨꯞꯇ ꯑꯣꯇꯣ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯃꯥꯡꯗ ꯈꯥꯝꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕꯔꯅꯥ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MNO1G0999ꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯅꯆꯤꯡꯕ ꯀꯌꯥ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 3ꯗ
ꯖꯤꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯖꯤꯔꯤꯕꯥꯝꯒꯤ ꯆꯝꯄꯥꯅꯒꯔ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯂꯪꯄꯣꯛꯂꯥꯛꯄꯝ ꯕꯣꯌꯥꯏꯁꯤꯡ ꯆꯍꯤ 35 ꯄꯣꯛꯄ ꯑꯦꯜ ꯀꯨꯟꯖꯃꯣꯍꯟ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯤꯔꯣꯝ ꯅꯤꯉꯣꯜ ꯁꯟꯖꯤꯇꯥ ꯑꯦꯂꯥꯏꯁ ꯊꯣꯏꯕꯤꯁꯅꯥ ꯆꯍꯤ 30ꯕꯨ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯕꯣꯌꯥꯏꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯟꯖꯤꯇꯥꯕꯨ ꯅꯨꯡꯇꯤꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯃꯇꯝꯗ ꯆꯠꯄ ꯎꯗꯕꯗꯒꯤ ꯌꯦꯡꯂꯨꯕꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯊꯣꯡ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕꯗ ꯁꯟꯖꯤꯇꯥꯅ ꯐꯃꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤ, ꯂꯣꯏꯅꯅ ꯕꯣꯌꯥꯏꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯝꯗꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯕꯣꯝ 3 ꯄꯣꯈꯥꯏꯈꯤ꯫ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10ꯒꯤ ꯑꯌꯨꯛꯇ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛ ꯅꯃꯥꯏꯔꯛꯄꯝ ꯂꯩꯀꯥꯏꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ IEDꯅ ꯆꯤꯡꯅꯕ ꯕꯣꯝ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 9:15 ꯇꯥꯕ ꯃꯇꯝꯗ ꯔꯣꯗ ꯃꯩꯗꯥꯟꯗ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯕꯤꯍꯥꯔꯒꯤ ꯃꯨꯖꯥꯐꯔꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯆꯤꯉꯥ ꯃꯊꯛꯇ ꯚꯔꯥꯗ ꯂꯩꯕ ꯕꯤꯅꯣꯗ ꯔꯥꯏ ꯀꯨꯃꯥꯔ ꯆꯍꯤ 19 ꯂꯩꯈꯤꯗꯦ꯫ ꯕꯤꯅꯣꯗ ꯔꯥꯏ ꯀꯨꯃꯥꯔ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯌꯨꯛꯇ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯤꯌꯥꯝꯅ M ꯁꯦꯛꯇꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒꯕꯔꯅꯔ ꯕꯪꯒ꯭ꯂꯣꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ PRO ꯗꯤꯐꯦꯟꯁ ꯋꯤꯡꯒꯤ ꯁꯦꯟꯇ꯭ꯔꯤ ꯄꯣꯁꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃꯁꯨ ꯄꯣꯈꯥꯏꯈꯤ꯫ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯈꯤꯕꯒꯤ ꯂꯝꯕꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ M ꯁꯦꯛꯇꯔꯒꯤ ꯁꯦꯟꯇ꯭ꯔꯤ ꯄꯣꯁꯠ ꯑꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:13 ꯆꯠꯄ ꯃꯇꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯊꯪꯅ ꯄꯣꯈꯥꯏꯈꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯔꯣꯝ ꯊꯪꯕꯗ ꯂꯩꯕ 132 ꯁꯨꯕ CRPF ꯕꯇꯥꯂꯤꯌꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯩꯐꯝ ꯕꯦꯔꯦꯛ ꯃꯅꯥꯛꯇ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ CRP ꯖꯋꯥꯟ 2 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯃꯗꯤ 1000 ꯆꯠꯄꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯦꯡꯛꯁꯤꯡꯗ ꯃꯤꯌꯥꯝꯅ ꯄꯩꯁꯥ ꯊꯝꯕ ꯑꯃꯗꯤ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁꯇ ꯂꯩꯕ SBI ꯕ꯭ꯔꯥꯟꯆꯇ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟꯆ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔꯒ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯄꯩꯁꯥ ꯊꯝꯕ ꯑꯃꯗꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯂꯥꯛꯄ ꯃꯤꯌꯥꯝꯒ ꯃꯨꯛꯅꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟꯆ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ SBI ꯕ꯭ꯔꯥꯟꯆ ꯑꯗꯨꯗ ꯁꯦꯜ ꯊꯝꯖꯤꯟꯕ ꯑꯃꯗꯤ ꯂꯧꯊꯣꯛꯄ ꯂꯥꯛꯈꯤꯕ ꯀꯁꯇꯃꯔꯁꯤꯡꯅ ꯕ꯭ꯔꯥꯟꯆ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯒ ꯁꯥꯎꯅꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯕ꯭ꯔꯥꯟꯆ ꯑꯗꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯁꯦꯜ ꯊꯝꯖꯤꯟꯅꯕ ꯑꯃꯗꯤ ꯂꯧꯊꯣꯛꯅꯕ ꯀꯁꯇꯃꯔ ꯀꯌꯥ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯇꯨꯅ ꯕꯦꯡꯛ ꯍꯥꯡꯕ ꯉꯥꯏꯅꯈꯤ꯫ ꯕꯦꯡꯛ ꯍꯥꯡꯂꯝꯗꯥꯏ ꯄꯨꯡꯖꯥ ꯈꯔꯗ ꯉꯥꯏꯔꯕ ꯀꯥꯟꯗ ꯕ꯭ꯔꯥꯟꯆ ꯑꯗꯨꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯀꯁꯇꯃꯔꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯨꯄꯥ 4,000 ꯍꯦꯟꯅ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯅꯕꯒꯤ ꯆꯔꯥꯡꯅꯕ ꯊꯣꯛꯂꯛꯄ ꯍꯧꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯀꯁꯇꯃꯔꯁꯤꯡꯅ ꯕ꯭ꯔꯥꯟꯆ ꯑꯗꯨꯒꯤ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯔꯝꯕ ꯅꯨꯡ ꯑꯆꯧꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯈꯨꯟꯗꯨꯅ ꯕꯦꯡꯛ ꯇꯝꯅ ꯊꯥꯖꯤꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯦꯡꯛ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ ꯑꯣꯏꯕ ASI ꯑꯃꯁꯨ ꯂꯥꯏꯕꯛꯇ ꯅꯨꯡꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8ꯗꯁꯨ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯃꯈꯥ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯣꯝ ꯑꯗꯨ ꯂꯪꯁꯤꯜꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯐꯨꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯀꯣꯏꯖꯝ ꯏꯕꯦꯝꯄꯤꯁꯛ ꯑꯃꯁꯨꯡ ꯍꯨꯏꯔꯣꯡꯕꯝ ꯄꯤꯔꯣꯁꯀꯤꯒꯤ ꯌꯨꯝ ꯑꯅꯤꯒꯤ ꯂꯩꯅꯐꯝ ꯁꯨꯃꯥꯡꯗ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯗꯤꯁꯦꯝꯕꯔ 9ꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯑꯃ ꯍꯥꯞꯆꯤꯜꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨ ꯁꯪꯒꯥꯕ ꯆꯠꯄꯒꯤ ꯑꯥꯔꯣꯄꯤ ꯇꯥꯒꯗꯧꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯁꯤꯡꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯄꯨꯂꯤꯁ 3 ꯂꯩꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 15ꯗ ꯂꯣꯛꯆꯥꯎ ꯑꯃꯗꯤ ꯕꯣꯡꯌꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯅꯨꯃꯤꯠ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯐꯝꯗ NACN IM ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯂꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯈꯤ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ 2ꯗ
ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯥꯟꯗꯥꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ 3 ꯂꯩꯈꯤꯗꯦ꯫ ꯊꯣꯛꯈꯤꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯂꯣꯛꯆꯥꯎꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 3 ꯆꯠꯂꯒ ꯂꯩꯕ ꯂꯣꯛꯆꯥꯎ ꯂꯩꯉꯥꯡ ꯇꯥꯕꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯑꯍꯥꯟꯕ ꯑꯦꯝꯕꯨꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 2:30 ꯀꯥꯟꯅꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯕꯣꯡꯌꯥꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯂꯣꯛꯆꯥꯎ ꯂꯩꯉꯥꯡ ꯇꯥꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯦ꯫ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯗꯨꯅ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯒꯤꯗꯃꯛ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯇꯥꯇꯥ 407ꯗ ROP ꯗ꯭ꯌꯨꯇꯤ ꯇꯧꯅꯕ ꯍꯥꯏꯒꯠꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯣꯡꯌꯥꯡ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯗꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯃ ꯂꯩꯈꯤꯗꯦ꯫ ꯅꯧꯅ ꯁꯦꯝꯈ꯭ꯔꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯁꯪꯒꯥꯅꯕꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯗꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯝꯕꯨꯁ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯂꯣꯛꯆꯥꯎꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯗꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯅꯤꯡꯊꯧꯃꯅꯥꯏꯗꯒꯤ ꯃꯣꯍꯥꯃꯗ ꯑꯌꯨꯕ ꯈꯥꯟ ꯆꯍꯤ 35, ꯆꯥꯟꯗꯦꯜꯒꯤ ꯔꯤꯂꯝ ꯁꯦꯟꯇꯔꯗꯒꯤ ꯂꯨꯡꯔꯩ ꯆꯔꯥꯉꯥ ꯑꯗꯨꯒ ꯕꯣꯡꯌꯥꯡꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯅ ꯑꯅꯤꯁꯨꯕ ARBꯒꯤ ꯊꯧꯕꯥꯜ CDOꯗ ꯑꯦꯇꯦꯁ ꯇꯧꯕ ꯌꯦꯡꯈꯣꯝ ꯖꯤꯕꯟꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯁꯃꯥꯙꯤ ꯒ꯭ꯔꯥꯎꯟꯗ ꯒꯟ ꯁꯦꯂꯨꯠ ꯄꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯏꯪ 2013 ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯏꯔꯣꯏ ꯂꯩꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯣꯏꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 16ꯇ ꯄꯥꯟꯗꯝ ꯄꯥꯎꯁꯤꯒꯤ ꯑꯦꯗꯤꯇꯔꯒꯤ ꯌꯨꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯃꯝꯈꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯪꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18ꯇ ꯄꯥꯎꯃꯤꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 16 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯥꯟꯗꯝ ꯄꯥꯎꯁꯤꯒꯤ ꯑꯣꯐꯤꯁꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯊꯝꯖꯤꯜꯂꯝꯈꯤ꯫ ꯕꯣꯝ ꯊꯝꯖꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯊꯪꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18ꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯎꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯗꯤꯇꯔ ꯔꯤꯄꯣꯔꯇꯔ ꯑꯃ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯃꯤ ꯀꯌꯥ ꯑꯃ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯀꯩꯁꯥꯝꯄꯥꯠꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤꯕ ꯂꯣꯏꯅꯅ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅ ꯊꯝꯕꯤꯅꯕ ꯑꯁꯤꯒꯨꯝꯕ ꯄꯥꯝꯅꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 30ꯗ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯆꯥꯏꯅꯤꯁ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯅꯝꯈꯤ꯫ ꯕꯣꯝ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯊꯅꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯕꯣꯝ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝꯅ ꯂꯥꯛꯇꯨꯅ ꯕꯣꯝ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯧꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤ꯫ ꯑꯌꯨꯛ ꯄꯨꯡ 10:15 ꯔꯣꯝ ꯆꯠꯄ ꯑꯗꯨꯋꯥꯏꯗ ꯔꯤꯝꯁꯀꯤ ꯁꯔꯖꯤꯀꯦꯜ ꯋꯥꯔꯗꯀꯤ ꯁ꯭ꯇꯦꯌꯔꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯊꯅꯝꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯕꯣꯝ ꯑꯗꯨ ꯂꯝꯐꯦꯜ ꯗꯝꯄꯤꯡ ꯁꯥꯏꯠꯇ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯄꯣꯈꯥꯏꯍꯟꯈꯤ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯦ ꯑꯃꯨꯕꯅ ꯕꯣꯝ ꯊꯅꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯇꯨꯡꯗ ꯕꯣꯝ ꯊꯝꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯤꯌꯥꯝꯅ ꯄꯥꯎꯗꯝꯖꯈꯤꯕ ꯏꯪ 2013ꯀꯤ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯑꯃꯒ ꯀꯥꯏꯅꯔꯛꯄ ꯌꯥꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯑꯁꯣꯏꯕꯔ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯍꯪꯅꯔꯤ꯫ ꯑꯅꯧꯕ ꯆꯍꯤ 2013 ꯂꯥꯛꯄꯗ ꯇꯪꯗꯨ ꯂꯩꯇꯥꯕ, ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯕ, ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯑꯔꯤꯕ ꯅꯨꯡꯁꯤ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ, ꯏꯝꯄꯦꯛ ꯅ꯭ꯌꯨꯁ, ꯏꯝꯐꯥꯜ ꯈꯨꯔꯨꯝꯖꯔꯤ꯫